अहानबदा मरोइबा पाउ लमदम असगी मियामना यलहौमी सिंह कंजब ngamlaroi haibagi mipainingai adu hojikti oidre haina chief minister and biren na haikre Constitution के 126 Suba Amendment Bill 2019 ngasi Manipur Legislative Assembly gi mifamna amatoina yaba pikre Jeliarong Union के President ने हाइजबा अमुकामई मतम चुपगी ओइना मणिपुर का वो यूनियन ना बॉयकॉट तौरे हाइना लाउथोखरे FCI गोदाम की सिनमी खरा मरम चादना थबक तगी लाउथोखिबा अमदे खोंजंगलोई कुंट्रा माथोइना जेलदा थमखिबाबु यानिंगदो फोंदोक्तुना इमुंग मनुंगी मियोइसिंगना खोंजंग चंगसिंख्रे Times of Manipur के Manipuri पाव मियंग ताबिरी बा म्याम पुनमपु ASHAPRIYA नतराम नोकचरे ngasi maruiba pausing machakhai pisare lamdam asigi miyamna yelhaumi sing kanjaba ngamlaroi haibagi mi painingai adu hojikti oidre lamdam asi ILP chanaba lamdam ama haibadu hojikti oide hojik lengak na semliba ILP gi chana kanglona si semdok semjin tawda akaiba leite miyam gi fagada badu tanaraga semdok minase masigi damak lengak na miyam amadi akhanga hai singi wakhalona du ngaiduna leiri haina Manipur gi chief minister and biren haikre wafam asi ngasi amjuna sinduna Manipur press club ta pangthokiba Manipur press club ki nifumanga suba mapokomon palan thoramda atoiba mithungna noikiba chief minister and biren namakha taraduna lamdam asigi paumi singna democracy chatpa laibak ta lauriba thodang asi yamna chawe adumoinamak paumi singna miyamda pau piba matamda nungnangningai oiroidauba pau fongnaba hotnabiu amade bab nasaraga pau fongbagi hainabi asi tobigano lengak asina lamdam asigi paumi singi yaifa thorang sing angamba thakta paikhatli paikhatnaba su hotnagani journalist pension scheme gi oina hana lupa lising mari pirambadu lupa lising nipan da hengalakani haiba yauna wafam kaya fongdokhi egoina waramba Manipur territorial integrity intact lerani habisina committed samda samai koi thajada lobe are then ekhoi indigenous population ekhoi se missing yamjadabani mutki gadra mangi gadra in khalam basingdo ekhoi ngasi am suddenly yam thajadana ekhoi da maybe internet permit santur air kan piri air kan ekhoi safety oi re have ekhoi da leire masi gi ek isep loina param ne ekhoi khangina lam leibe yadaba mapan gi mina lam leibe yadaba mapan gi mina la kan da leiba yadaba the temporary permit logaba lagi requirement logada kha hum legada taru legada permit yawram dagna sahi ma jail leiba oina yawrabani hawker sing yauna koi kano koi cover tok jagre adagi husiki pencil gi do bisang tang kitang thuna hami nabira ga kitang losin biro akoi paumi sing si yam ba aduga masada di maraiba nusiba laiba ki thabuk tongning ba mayam ki thabuk tongning ba ni enba adu wadi waba mayam ma yawi pa tombira je na hawri da tin tongba ya gero da ga adu mari to gero mage Thoromaduda sarukya khiba Lok Sabha gi MP Dr RK Ranjan amadi IPR minister Tihais Bishwasat nasu lamdam asigi paumi singna lauriba thodang sing singthabaga loinana wafam kaya fongtokhi press club ki mandaling si maru mapang ko mato tani to yo endo na ngasigi atoi ba titi o biri ba kai nazar ba sri nongthom biren singh honorable chief minister kai nazari sri TS Sorjit Singh honorable minister DIPR amasung atay so ilay kai nazari loirana editor guilds ki president oiba ay maru Sri Kojendra Khomda aduga all Manipur working journalists union ki president oiba ay now visual kachuk tabam
kai khinaje amju president obiram bakanda sigi adum maroina aina minister oi hargasu masigi hiramsta hena thodo hendona nungda press ki emission na amana power bi thi sikari no habisi mumla ko do haibi rega lei ko ramani adun hek la ko matam dai koina lei press ki sini na lei ko sing sta koina nung taro nung si chelo nung lei chelo nung mai kam na ram si sanga kana pau lor kana pau pir kana ko praja myam da si lei na utpak nambagi koina uli basi sidi hena chawba akoi dong thuningai koi ba posu koi ba to puna mak singji maji contribution ja chawbu contribution ne haina koi level contribution mi ra kan da lai ba koi journalist welfare koi program ma pa khala kan ma si at least sulai le ram da posak ama khijik tang le pa se something is better than nothing ha ba koi ama lai bi duni haina I thum jagani mo si Amjugi working president Bijoy Kakching Tabam ESGM के president Khogendra Khongdram so sarukya ki bathoram ge sarukamoina Manipur Press Club के souvenir amade leaflet sufong ke Manipur Press Club की website ama nongna hangdokpa amade Manipur Press Club के hana secretary gi thawramba singda momento yauna achamba khudol pot sing tambana mapungoi besaktam makhi lamsing amount no khatam ekoi present scheme funds da hapsan bilaga some last khara or some alam khara hapsan daga masi ekoi jo khanjari handa ki march ma la ka do march ma ta da koi khandra am measure khandra am to jage khanjari adu ki khandra tuna present scheme funds da hapsan ge da ekoi jo khanjari adu like that admana ekoi ki present se hoji di pi bang mo oida ba sai khara le di pi bang mo oida ba stage ma la e adu yaragadi ekoi ki funds ta fix hoji ta shin bilaga adu report na ekoi present scheme se piragadi ekoi disagi no so trade and ekoi ki so development le re khanse Constitution के 126 Suba Amendment Bill 2019 ngasi Manipur Legislative Assembly gi mifamna amatoina ayaba pikre nongmagi oiba assembly gi akana ba mifam adu ayuki pung 13 tabada hoki assembly gi mifam da khwaidi gi 10 boy kiba mifam adu chawrakna minute 3 rom da mak changkhi assembly gi secretary M Ramanina parliament ki house anina pass tokiba ratification of amendments to Constitution 126th Amendment Bill 2019 report house thamki Secretary na House thamlaba mathung House ki leader soiriba Chief Minister and Birenna pass tongnaba House to move tokiba ratification of amendment to the Constitution 126 Amendment Bill 2019 adu amatoina House na yaba piki House na yaba piki baga loinana Speaker Y Khemchana House adu sinindai stoki Jeliarong Union ki na President Masana President ni Haizaba Amu Kamai Matam Chupugyoina Manipur Kavoi Union na boycott tore haina ngasi Imphal West kai Samthong Kaboi Khun Community Hall da Paumi Singa unabada Union asigi President Dr. K Hira Malangmai Kaboi na phongdokhrei mahakna makha taraduna hairiba miyoi asina Paumi Singda unabada mifam pangthoku matamda Jeliarong hariba furup asida Kaboi konsinde gan ngai kumhai asi Jeliarong furup kini kumai asi Jeliarong khaktana sinja langjagadabani haribu wafam singase yumfam yaudobo wafam ne haukiba November gi tarik 15 2019 da UNC na phongkiba cherol amada kabui naga nate kabui di kabui oina leigadobane mai horol dagi hauna kabui furup ki top pa chana kanglon leijaduna laklaba furup amane moirang kangleirol dagi hauna kabui salang maiba haina yauriba wahayasina sakhi oijaduna adumak leirabu wafam ne Hiramasigi matangda Chief Minister Nongthongbam Biren nasu gan ngai komai asi kabui furup kini haina khangan kiba leikrabane kabui furup modkhre rongmai amadi inpoina mahu singkhre haina phongdoki bo wafam asi aranbane karigumba makata na yumfam yaud bo wafam phongdorok patarabadi ain gi mateng lauduna action lokhalagani haiba yauna wafam kaya phongdoki rongmai furup sina January gi tara turukta Delhi de pangthok tu yabra aikoi numit thare mana kusira si tawbase yabra ayana puning jing badi kamaga aja ko dani aikoi kabui ne hairaga mingon de changma che migi proof de chapase bu kabui oi gada makoi ju kabui oina udre makoi gi mathat du wahang achoba lakhi gadori amu boycott tawdawna koi ju tawrakhi gani amuna aikoi gi Fataba Mohan Tawatari,
लीगल एक्शन लौगनी अखोई फंडामेंटल राइट मांग में यादे अखोई नुसिनना लेमिनगदबनी पाउगी मरक थना तिन ब्रेक मांग लोमिनसी KM Blooming Higher Secondary School की अनौब सेशन की एडमिशन हौजरे लाग्लिबा जनवरी तारीख 8 की क्लास हौजरगनी अमदी अनौब महिरोई सिंगी ओइना तांग 10 दा काउंसलिंग तौजगनी टॉप टॉप ओइना स्कूल असिदा धर्म खुदिंगी लाइनिंग लाइसन तौफमसु लेजरी इंग्लिश सिंगनी 18 दा पांगथोखिबा कंपटीशन दा बेस्ट स्कूल निपालक कादुना मणिपुर की ख्वाइदगी फाबा स्कूल ओइरी पिजरिबा फैसिलिटी सिंगदी को एजुकेशनल स्कूल बोर्डिंग फैसिलिटी स्मार्ट क्लास फैसिलिटी वाईफाई कैंपस एक्स्ट्रा करिकुलर ट्रेनिंग इको फ्रेंडली CCTV surveillance अटल टिंकरिंग लैब असिन चिंगबनी अकोपा मरोल की दमक कांटेक्ट तौबियु KM Blooming Higher Secondary School खांगबोक थौबाल डिस्ट्रिक्ट कांटेक्ट नंबर 7005576804 नत्रगा 8787675496 Luwang ngangom apokpagi pauzel ibudaugi sajin saya waton uton samnabada yumang bayaubuna wakching gi tarani thoini pan bada pangthokadabadu lakliba January gi tang 18 English ngani subna kun wakching gi kun mangani pan ba nongmaijing numita Luwang ngangom apokpagi thoram langpokta leiba ibudaugi sanglenda pangthokadawriba asida sagai cha khudingmakna matam chana lengbiraknaba pauzel pijari paujenjariba Luwang ngangom apokpa thawgal lup langpok phone number 9856944856 natraga 7005386817 Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yum thangnariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingbani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak save tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu Admission open. Board of Secondary Education Manipur na recognized Toraba Royal Academy of Science Wangkayim Falgi Academic Session 2021 gi Minjanabagidama Class 6 tagina 10 Fawbagi Form Thaba Hausare Afaba Satra Laser Day Afaba Satra Putok Jabani Akopa Marol Gidamak Academy Office ta contact tobi ब्रेक मतुंदा मयाम उतराम नोकचरे मखादा पाउ पिजरी FCI गोदाम गे सिनमी खरा मरम चादना थबक तगे लौथोखिबा अमदे खोंगजंगलोई कुंट्रामा थोइना जेल द थाजिन खिबबो यानिंग दबो फोंदोक्तुना ngasi numit yung mathong pung ama makhairom tarakpa duwaida FCI godown gi sinmi singe mung manung gi miyoi singna khwairaman kaithel samu makhongda fajin kiba sinmi sing thadopiu natragana pull up jail da changjarage haina khongjang changsin khrei ngasi changsin kiba khongjang aduda sarugya kibi khongjang loi irom ranjanana nomagi suraga nomlaga imung puramba sinmi sing fajin duna jail da namsin kibana ngasi di imung kaya chakhum mai mutle Chara helaga siba susiba haiba wakal na mang thaduna nasigi khongjang asi changsilakani masidalengak na tabidrabasu lehauriba imung manunggi miyoi singna hanba leitana khongjang changsingani haina mahang haiki ngan kasi lengak sina yana ba mapurakte akhoi ji hingmade ware mana pusalaga sari bane koi imungse nu matala sari koi imungse mana pusalaga sari ba ai imungse thongna ba siang leite ai yang ware isa ju bijani ngai leite ai yobdang da ba nu sarana ba sarana ba heli bane adu ba ngasi mina nu bijage ba ji ya pot aduna ai hangom gangdra ai yang ware aduna ai ka chum jang da dum lai jarage isa ba mana ju yaura ngasi jiri bamgi babupura da leiba jiri news network conference hall NR Mathai enterprises na sinmi singda utnai bagi thabak chathariba sigi mayokta captain PD level welfare association yoiba paugi mifam ma famke ngasi fam ki ba paugi mifam aduda
Captain PD Labor Welfare Association की General Secretary H. Dina Kumar Singh na फोंदोखिबदा NR Mathai Enterprises na Jiribam की गोदाउन दा थबक सुजरिबा सिनमी सिंगदा ओत नैबगी थबक असे अदुमक लेप्तना चथरे महाकना मखा तारदुना सिनमी खरदना अथुबदा कार्ड इश्यू तौदुना थबक सुहले अमदे लेबर सिंगी मिंगदा ड्राइवर सिंगदगी पैसा खाइबा अमदे लेबर की खुसुमलदगी सु 50% कक्पा अमदे ngami haibagi matik tawbasi FCI da amade rail head ta suzariba sinmi singda thamoi sokna noaite haina phongdoki asiguma thabak thawong sing asi leptana chatharabade sinmi singe khoi saunarba ya amade khana chainaba crime na chingba tholakpa yana lai masida tholakpa apatagi daite pumba NR Enterprises na pugodabani hairi jibam da leiba FCI godawn da suzariba sinmi singda on naibagi thabak asi ngasi fawba leptana sathariba sigi mayokta ni maramdi nasi tham ki mathak ta helaba FCI godawn manung da sanghandana sinmi sing otuna thambiriba thabak asina leptana sathabadi sinmi singi khosawnarba kayana khana chainabagi crime kaya tholakpa yabagi daita pumadu NR Mathai Enterprise na pugadamni Lelong Kendra ki manung chanba oinam Sombong Gram Panchayat ki manung da leiba Laifrakpam oinam Sombungi Wangoi Bazar ki Lilong Soipokpi taba Intervillage Road asi lengakna sembi naba amadi mari leinaba authority da semgani haiduna thazaba piraklabasu ngasi fawba karigumba amata tawbidana leire maramasina chathok chasin tawba ana ayek lairik laisu tamba chatpada akiba aduki matik oire maram aduna thubada sembi yu haina United Club Laifrakpam gi executive member oiriba Anand Khoisna phongdoraklei ngasi wangoi Laifrakpam da pangthokpa press meet amada mahangna makha taraduna Hauzik lairiba suspension bridge ahum asisu semjin binaba haiduna taknaduna lakpabu thawoi bidaba sida penda phongdoraklei paumisiga unabaduda maira paibi lup kayana su thuba matamda mideng local MLA Abdul Nasir nasu mideng changbidabada penda phongdoraklei si yauroktre masina takudi chahi amasu semroi haibagi awabadone khoina mayongnariba si tawdabo khoi makoina masida extract tawdana banung tawgadaba su khoi lebaki yanga khoi tawjaningdabane duna mari lainaba department singna khoi athu matamda amuktang miyeng changbirakduna khoi lambi si semaningi aduga khoi praja sing asibu nongmagi changdaba yada polam sing pusinbada amadi angang singna school chatpa ana laing chang chatpa da khoi amuktang nungaina chalan bi haina khoi lenga ki mai kaida thamjari thank you अखोई ngасai khunggangi mi oini suru nomaga chaja mangatani na laloi tik chapagi thongju yadre hauji thong hai bine na akhoi gi 1 number 6 7 8 sida leiriba thong ahum ja afaba ma ta yaugdre imphal tore maning da chaba thongni hai biji da phatradi akhoi kari no khoi na pangthok ba nganga da ba adugi manung da mu angang jing lambi thong ji phatramni na school chapa ama thabak ayam khudimak loina pan bo oire aduna akhoi huji akhoi na pami se athuba matamda kendra gi MLA amadi akhoi gi minister aregi mari lena bo authority singna athuba matangda yingsim biduna akhoi bo awabsidagi khachitang di mateng pangbi haiba sini ngarang nomidang JNU campus ta mahairoi khutpu ani gi marakta thokiba hingsa gi thodokta masing yamlaba mahairoi kuntra amadi oza torani thoi asokapan nangkrei Tawdogadu thoklaba matung University gi authority na police ta pau piraba matung da University campus ta flag march chatke soklaba sing AIMS hospital da pukhatuna laikana ke tawdogadu da sokhan kiba thawong Akhil Bharatiya Vedarthi Parishad AVVP na pre plan tawraga chathakibani haina JNU gi mahiroi sing na maral sikre I don't know, I've been bleeding. JNU da chathakibay attack matungda housing campus sida changthok chasing tawbada mahairoi singda ID card check tawduna checks in tharang lokhakrei ngasi TOMTV na awang nongpok state singi mahairoi singna unabada housing awang nongpok state singi mahairoi aki tungjungna laihore mahairoi sing asibu asoyangam yaudana ba state government ki pungning suching selaklei nakalamaromda AVVP gi mahairoi singna thaudok thoklaba matungda thaudok adu yaningdaba phongdok poina campus mapalda rally ama chakhi amade thaudok adu naxalities singna chathabani haina maral siri Still the Mahoyna Sumina Sanga Full Harpada Satamans Pungang of the Tongon
thong on sala lain kangu me yauri kangu man toilet sangaga toilet man lain ko yauri kangu man balkon de sung thraga china ke yauri satra mayam thangam soi har ba sigi tawl mong ma taw si henman kre police na sar dai ko haraga police ka security ka jeni administration jo kan action lo khata ba khau jo ko de protection phangan da ba action lo khata da ikon evidence laira matung da jomhon hosi action lo khata se ko yam pende jenu gi campus man laira iko insecurity feel lo bata raga di atai ma pandale education ji kari hoy geni aduna yam aduna administration di so ado police gi bakke di yam thune action lo khana ningi har ba kalfun laira ba miyo sing har bi gunda tawram di miyo sing ja thu mut thuna phagat pi aduga sadra singna jenu gi fi hai handa pi protest lang tawri bi si yasna ba progna ba ya progna su adi wakat chari hai bitare Communist Party of India Manipur State Council के Secretary L Sotin Kumar Fazin की बस से लेंगाक नाथु बमतमदा थादो कदबनी हाइना CPI Ketrigaon Local Council ना थादोरकपा चेरोलमना दावी तौरी BSNL की इंडिया पुमदा लैरिबा एम्प्लॉयीज सिंगी लेवल लो अमदे अतई खुदोंगचाबा सिंग निंगथीजना इंप्लीमेंट तौगदबनी अमदे डिमांड सिंग असिगी मतंगदा इंडिया पुमदा लाखलिबा था सिगी निपांदा जनरल स्ट्राइक तौरगनी हाइना Construction Workers Federation of India के National Secretary Ketrimayum Santana Fongdokre ngasi Paumiga Babu Parada Leiba BSNL Employees Union Office ta Paumi Singa unaba mada Ketrimayum Santana makha taraduna All India State Government Employees Federation AISGE gi Central Trade Union Organization tara gi meeting makhada India pumbada General Strike asi kobani Kauriba strike asida Central Government Employees State Government Employees Teachers Bank staff Insurance staff, accountant general staff, scheme workers, street vendor, motor vehicle workers, oil company workers, defense personnel, railway workers, airport authority workers amadi atai workers kayana sogutlei. Lamdam asida leiriba miyamna su strike asibu sogut piyu haina Santana makhata ki. Akoina hadak saksel riba jeni Thobal District BDF Welfare Association na district asigi manungda leiba masagi anabadagi operation tawduna masa fagalaba BDF number 1209 ki hai subol amasung accident tawbada soklaba BDF number 194 e arun makhoi anida welfare fund dagi lising kunmanga tengbang kre district asigi SP Dr. S Ivomcha ki meeting makada BDF Welfare Association asinduna district police ki headquarter office apangtokiba thoram aduda additional SP Law and Order Sri T.H. Disorgis na Senfam Singado, BDF Personnel Anigi Imung Manungda Kusinaki. Additional SP Law and Order T.H. Disorgis na Fongdorapada, BDF Personnel Singna Amana Ababu Mateng Pangnaduna. Nung sinana laina ba honoriba si pungning tawat ngay ni. Matung tarakpada su, Law and Order ngak na discipline laina tabak tongmina si haina BDF Singda apil tawki. Thobal District BDF Welfare Association Gear Organizing Secretary cum Spokesperson Santos Likmabam na Fongdorapada, Ngasigi lengakta BDF singna pung kunmari chupna police MR IRV dagi tadana duty tawraga piriba kusumalasida pendava fongdorokle amasong
BDF sing namthabana chaukatpa thongmanaba khunai ama semba ngamloi. Hauzik fawbada district anige asok apan asi ana thokpada lupa lakh tarani thoigi mathakta welfare fund dagi kaithoktu pi khre haina fongdolaki. Association nasu haiba indiscipline oiba tokom tokta bathobuk sing being maintain law and order welfare traffic management oibi masi cartel dongnaba masi one view ekoi site gi su disciplinary action matam gi absentee sing gi khangte any haiba misconduct sing gi kana lokachabani 2018 lagi 2019 phawda member pool asopan gi ekoi gi election bizakre aduga 2018 dang si phawda member tara ga thoi si khiba sing gi punna lupa lakh trai thoi thawal district video welfare association amadi Katsing district video welfare association nga si phawda leibiri ba lenga kasina MRARB dona ngasi kaigumba aibadi Christmas lakpa matamda Maitai sing chako lakpa matamda Muslim sing lakpa matamda bibiriba allowance advance PSA smai tongdra nukti kudigi law and order ga iba 24 hours service tongzariba paladari service tongzariba koi musu sumlaba kumai lakpa matamda advance pay PV wahindana ngasi galenga kasida Thawal district video welfare association committee Katsing district video welfare association ki maike digi unik sing Sinme singe lever low amadi trade union act semdoktuna sinme singe hak khongaw nai haibagi mayokta laibak sin batungna lakliba tang nipanda kauriba general strike ase laimakhong river women quarry lever union kongmang working women forum amadi loyalam construction workers welfare union nasu sawatli amadi CPI ge secretary L Sotin Kumar Bothu matamda thadokadabani haina union asina thadorokpa cherol amana dabi tori London the based over the jury government of Manipur si lengakna unconstitutional oi haiba si laibak thibani amade miyam bulana lamjing le haina lup asina thadorokpa cherol man haidi cherol aduna makha taraduna lengak ani ge marakta lainari ba chayet naba si legally loisinabagi amatangai raba mafam asi London noigani maramasi gidamak the jury government asina London da chakhibani Nalam daba taragadi India ki Supreme Court ta chalamgani haina the jury government asige Minister of Foreign Affairs and Defense Narengbam Samarjit na thadorokpa cherola cinema khatari Chahi asige February 14 dagi hogduna Manipur da pangthokadoriba Council na lauba class 12 ke exam da saruk yagadoriba Mahiroi Singda Council gi maikai digi yaifa pausal pirakle Babupurada laiba Council of Higher Secondary Education Manipur gi office ta pangthokpa Paumi Singh unaba amada Kosem gi chairman Lamabam Mahendra Singh na handak pangthokadoriba examination asida lenga ki mari lenaba department khudingmakna mapungfana support tobiu haike exam asida chaurakna Mahiroi lising kontra romna saruk yaduna pangthokadore handak thagadoriba batch asigi maru oina science subject ta hanbo oina NCERT lairik tamkiba batch oibana Hanna exam asida leramba question system na chingba khongdo khongjin leiriba sigidamak lesingani tarani pandagi hawduna Manipur ge center taramanga da paksana training chathakre lamdam asigi Mahiroi singna exam haidokpa ngairingai da mapanda lairik tamba chathok chasin ge khudong chadaba sing kokhanaba haukiba chahi ahum romdagi honaduna lakpa do handaki oinadi exam loirba matung tha amagi manungda haidoknaba sem sabsu loire Exam asi bumbung faba exam ama ohenaba tha sigi tara humdoi tara mari tara taruk tara taret amasung tara nipanda examiners assistant head examiners amade resource person singa punna faminaduna lakliba ahongba singa sigi maramda henna khangdoktuna Mahiroi singda henna kanaba piba ngamnaba wafam sing khanaragani haiki amaromda lamdam asigi culture geography amade atayatopa hiram singda henna mamut tana khanganaba Mark Kungyoiba tonganba topic amasu nauna hapchile haina mahangna makhataki Handaki exam basu ya bigadoriba maruena center gi SO sing OC sing AOC SI invigilator punamakna su district administration and the police administration and the home department punamakatana bire heraga handaki parkhasi daisda yamna phajaba tekta kaidaba ingna tapna mai pakna pangthokba ngaman bigani habse council gi achetpa thajabani Reduce, refuse,
Reuse recycle plastic haiba pausal puraduna Manipur University Lunana amade plastic free zone ohenna pandamda plastic drive program ama ngarang Manipur University Students Union na senduna MU campus pangthokre Malem gi kaitharakliba khallasi mahairoi khunai khoina haksina lawdaba nate wakhalon kaya gi haurakfam oiba taibang mahai kolasi Lunana thamlagadi afaba achumba wakhalon kaya thoklakani haibase musugi achep thajavani haina Mahiroi Lupasigi President Moirangthem Bobi Nathadoropa Cherola Cinema Khatari. Malemgi Hojik Kwaidigi concern Oriba environmental degradation ga Mari Lenana Masi Kanabi Pandam Dangashi Manipur University Student Union Gay Silinao Singamade University Sidalaiba Tuan community Pulaga Sinjariba Manipur University Gi Akoi with the Lariba Plastic Sing Kundokpagi Plastic Drive Campaign Hana Satazava program Asi Koi Tashanangasi University Sida Hong Goma Yam taru tanan ba mafam amu ohenna bagi pandam na sinjabani Imphal West Nagamapal Fogoi Sangbam Lekaidagi Asha Kiran Konsamna Jumba Amadi Fitness Trainer Gilamda WEAA India Awards 2020 Award Kusinarkre Hariba Award asi 5th January da Jaipur da Laiba Stardom Resort da Pangthokiba WEAA India Awards 2020 gi tharamda kusinarkibani Asha Kiran Konsam Nagamapal Fogoi Sangbam Lekaidagi Mapuroibagi Mingna RK Pavitra Amadi Khoyathong Bazar da Leiba Let Konsam Ranjan Amadi Santi Konsam gi machanupini Panbayai Mahak Mistress Iowa India 2017 First Runners Up Mistress International 2018 Singapore Best Talent Mistress India Universal 2018 Amadi Mistress Universal 2018 USA gi finalist oikibaga loinana Singtabayaba Award kayamasu fangkiba leikrabani Government of India na laibaga sige manung hanjinba khulkayada laiba mama amadi angang singbu vaccination angak thokpayaba laina taretagi ngakthoknaba sinba intensified mission Indradhanus ki second phase ngasidagi moreda hudokre Taramadu District Health Society Tengnopal gi meeting makada Primary Health Center Morena sinduna Primary Health Center moreda pangthokibane Taramadu da moregi Additional Deputy Commissioner L Manikanta na fongdokibada Hairiba intensified mission Indradhanus ase team work natragadi mai pakpangamloi mama angi thada pangthokiba phase aduda Manipur na India gi apikpa states singi marakta makok thongba taki loinana hairiba phase asidasu aspiring district amasu oiriba Tengnopal district staff sing asha workers amade angalwadi workers singna mapungfana makoi gi mathau ningthina tawminasi amade aikoi gi khul singda leiriba angang singbu amadi mama oibi singbu matam chana vaccination kapthopiyu haina phongdokhi Maitai lining chatpa singi ima imoinu ira thawni thoramna lakpada lamdamase chahong ngahongba amadi tangdu leitaba lamdamam oirasanu haina Chief Minister Nongthongbam Birenna thadropa cherolamana yaifu pausel pirakle Nakalamaromda imoinu ira thawni thoramna lakpada leibaka sida tangdu leitaba chathok marang kaiba amadi ing tapoirasanu haina Manipur Pradesh Congress Committee ki President M. Okendrona thadropa cherol amana yaifu pausel pirakle amaromda hana Manipur ki Deputy CM oiramba G gai khangam nasu imoinu ira thawni thoramna lakpada lamdamasida wata padaba tangdu leitaba oirasanu hairi Mai horol degi chanaduna lakpa lamdamasigi amaibi amadi sanamahi temple board na chahi khudingi pangthokpa Wakching langfam kanbagi thoram ngasi sugunugi nongthongda pangthokre thoram asi sanamahi temple board na maru oiba thodang lauduna kanglei khunai asida salai tarit na khundaduna chada naudarakpa sida ana ayek yekna tingkhang lakadauba kayadagi ngakthokpa ngamnaba thongnizakhi thoram aduga mari leinana pangthokliba thoram asi yamna maru oiba thoramni haina sanamahi temple board ki amaiba amana phongdokhi Lamdam asibu pollution free oiba lamdamama ohenbagi pandamda chahi kayagi mamangdagi Radiant Group na paikalakiba khongthangi saruka moina India West ngapigani Imphal West gari da leiba Radiant E-Ride ki showroom da ngasi Excite New haina mingthonduna anawu makhalgi E-Ride gari ama Excite Industries Limited ki special projects General Manager Kanat Chanyal na launch tawkre Radiant E-Ride ki brand ambassador Gurumayum Boni Sharma su sarukyaduna pangthokiba thoram aduda Radiant Group ke Managing Director Nepram Romeona Hana Leiramba
e-rights singdagi hena mapangal kanba ahenba feature kaya yauba amadi safety measure kaya yauraba excite new e-right asina lamdam asida hana leiramliba e-right kaya ga changdamnaba ngamduna lamdam asibo pollution free oiba lamdam amo ohenbada hena mateng tawragani haina fongdoke mahakna makha taraduna excite new asina maru oina chingi lam oiba north east ki yengaga gari asi saraktuna mele chana piba amadi atopa gari singdagi mamal tana fanganba sina miyamna hena pamnaba oiduna group asigi green manipur campaign da hena mateng tawduna hena faba lamdam amo ohenba ngamlagani haiki asigi strength aduwa khoi hilly area asigi yengaga maruina excite campaign ni amasi launch tawuni all over india tawuni north east ki koina radiant group ki e right na koina paibani adra masi gari she koina campaign ama tawjariba green manipur ki campaign sida masi maruiba oram oirakani na satawi adana praja singna masi gari si sinabiu aduga koi pollution ki koi asidagi koi thaidok naba afaba manipur ama ohenchi aduna ai mayam thamjari paugi mertana deme break amaga muklokzari Ola Service Manipur dasu haujaragani UNI ki senthang makhada document ichang changdana amadi guarantor gi awaba yaudana subnatagi pan card voter ID amasung bank statement khaktamakna apamba gari electric vehicle amadi power station loan gi khuthangda lowiba yaragani limited booking ni ngasima khudong chaba silawiyu hena kupa marol gi damak lengsin birau UNI corporate office address Uripok Polem Lekai near Youth Library Club contact number 7005092567 natraga 9077786 email officeunun@mail.ru website www.247ununi.com Dakshila Institute, admission open, courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam. 85% and above in 10 or 12 in any board exam. 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry, if your dream is to become a doctor or an engineer. What are you waiting for? For more details, please contact Takshila Impal branch at Takshila Heights, Thamaiban DM College Road, Impal. Scan the QR code for online. Khurumjari lamjingba finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment singoiba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adomgi achinba thubagi damak mayamna wabiragano. Makal khudingmaki gari kaya su bandan lawjari. Christmas ki oiba khadaba offer su pizari. Akupa marol gi damakta lengsin birau lamjingba finance Nagamapa Rims Road opposite Nitainanda Temple natragana lamjingba finance Uripok Hawam Diwan Lekai. Aikoigi phone number 6909959834 da contact tobiro. Break matungda hausa kamok makada pau pizari. Northern Disability Institute Imphal West ki Nipan Suba Foundation Day gi tauram ngasi loitang laikin thabida pangthokre. Institute asigi office ta pangthokpa tauram aduda person with disabilities ki State Commissioner Dr. R.K. Kumarjit Mayang Langjing Gram Panchayat ki JP की member के सोहदेवा अमदे फुमलौ ग्राम पंचायत के उप प्रधान ए सुनी बलाना थौरमपु ओइने सरुक्या की इंस्टीट्यूट असिगी member कयाना सरुक्या किबा थौरमदुदा इंस्टीट्यूट असिगी secretary एस इनाउबिना फोंदोकिबदा इंस्टीट्यूट असिना ngasi फावबदा मिमानद्रबा मियोय क्यागे याइफा थौरांग कया पाइखटख्रे CM HG card कया यंथोख्रे मसिदा नतना एड्स एंड एप्लीकेशन कया सु यंथोख्रे मखाताना सु यंथोकनबा थबा कया पाइखटलि हाइकी कोई पंदुना लाइरिबा आयुष डिपार्टमेंट लम्फेन पातल लाइरिबा आयुष डिपार्टमेंट असिदा हौजिक कोई पेंडिंग लाइरि मखोइगी पेंडिंग जे अकोई ऑर्गेनाइजेशन की जो यावरी अकोई ऑर्गेनाइजेशन जी कोई मखोइगी मखोइना
फाउंडेशन जीगा मरी लेना फ्री मेडिकल कैम्प अमा तौबियो ना हाइबने अदुबो मखोइना ngamdre हंतक्ति खुदोंग चाद्रे अदुना खितंग तपथरगा तौरजेना अखोई थाजबा सुंगसोय सोयदना अइंगोंदा पेरकपदगी अइजु मियामदा लाउथोकपा लाउथोक Citizenship Amendment Act NRC amadi NPR ge mayokta ngarang Bengaluru ge Putana Chetty Town Hall manakta miyamna changsin kiba khongjangda Irom Chanu Sarmila amadi mahakya pikpa machasu sarukya khe Lamdeng khunauda leiba Buvon Technical Skill Development BTSD gi makhada training fangkraba Taret suba batch ki mahairoi singda certificate yenthokpa gi program ama center asida ngasi pangthokprei Thoromaduda Manipur Society for Skill Development MSSD gi Additional Chief Secretary Led Khosin Haukib MSSD gi Joint Director S Ibochauba Singh MSSD gi Assistant Program Officer RK Amarjit amade BTSD gi Chairman Naurem Nabachandra Singh na thoiba mithunglen Singh oina sarukyaduna pangthokhe Center asida training loikhaba mahairoi singda atenba matamda senthok lambi piduna lamdam asigi economy gi condition yariba makai henkathanba amade Mahakna tamliba line adugi matung ina Manipurda khaknatana international gi thakta thoktuna ahenba sel kaya tanbegi khudong chaba kaya center asina piri haina BTSD gi chairman N Nabachandran haikre mahakna makha taraduna lamdam asigi youth singna thabok phangdabagi thengnariba khudong chadaba kaya amade thabak suba tanbegi hainabi kaya lairiba se kokhannabagi pandamda center asina mioi lising amaga chamanga kun rom training pikre Training fangkraba satrana harol singda natana lamdamasigi miyoi khudingmakna thabak subagi hainabi thamduna lamdamasibu hena chawkhatpa lamdamama ohelasi haina mahangna makhatarake mana chana ba trade as a electrician plumber mason front office na chingbo mayam se kon piraga masana masa thau pijana ba panam thamjabane mana madana ekoi manipur da leba iramdam da leba youth chingje marwaina ekoi thabak ekoi thibada ekoi matam mangaga ekoi economic wa ba gi ekoi hainabi thadosi ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯄ꯭ꯔꯣꯐꯦꯁꯟꯗ ꯇꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯊꯕꯛꯁꯤꯅ ꯁꯨꯖꯔꯒ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯏꯀꯣꯅꯣꯃꯤ ꯁꯥꯎꯟ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯅꯨꯡꯉꯥꯏꯐꯕ ꯏꯃꯨꯡ ꯑꯗꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯏꯃꯨꯡ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯗꯨꯒ ꯁꯃꯥꯖꯁꯦ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯁꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ Imphal Sahar Manungda Nongma Kangdana Bom Pokhaiba Bom Thamjilambana Chingba Thoganingdaba Thogdo Kaya Sigim Yenglaga Manipur Police na Laukalakpa Jackson Thorangi Sorokamoina Ngasi Ayuksu Imphal West ki Manung Chanba Manipur Legislative Assembly gi Akoiba Nepali Basti Thangmaiban Yumnam Laikai na Chingba Mafam Singda Imphal West Police Commando na Paksana Thiba Humbagi Thabak Chathakhrei Imphal West ki Commando OC Achobana Luchingduna Ayuk Pung Taruk Makhai Aduwaidagi Taret Makhai Falbo Chathakiba Operation adu Taurakna Yum Chani Rom da Leramba Miyoi Singh Masa Masagi Saktak che Puthokanduna Verification Chathakei Aduma Puthoidokpa Mifami Pundi Yaukide KCP People's War Group Tamadi PULF ki Army Chief Juber Punna Faminaduna Wafum Kaya Khanakre Muslim Nataba area da Laiba Mahiloi Sangsingda Miding Changlagani Haina KCP People's War Group ki PRO Nathadropa Cherolamana Kangalakli Haukiba Pung Kunmari ki Manungda Assam ki Tongan Tongan Mafam Singda Thokiba accident da Mahiroi Ani Yauna Miyoi Nipan Laikidre Taxila Academy Private Limited ki Nauna Imphal gi Oina Ahanba Branch Taxila Institute ngasi achamba thoramamaga loinana Thangmaiban DM College Rotta Hangdokre ngasi Hangdokpagi thoramadu da Taxila Institute ki coordinator Sanjeev Tyagi Taxila Delhi gi IT head Amares Dixita amadi Imphal gi branch head Manoranjan Naurem su sarukya ke Thoromaduga mari leinana branch head Manoranjan Naurem na phongdolakpada Taxila Institute asina engineering amadi medical gi lamda maipakpa mahiroi kaya puthokpa ngamkhre institute asina mahiroi kaya da ahongba mamalda coaching gi khudong chaba piba ngamlagani haike ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛꯁꯟꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯌꯥꯝꯅ ꯋꯥꯠꯂꯦ ꯑꯩꯈꯣꯏꯒꯤꯁꯦ
ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯛꯁ ꯀꯔꯤ ꯀꯔꯥꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯛꯁꯤꯂꯥꯒꯤ ꯐꯦꯀꯜꯇꯤꯁꯤꯡꯁꯦ ꯃꯁꯥꯃꯛ ꯑꯩꯈꯣꯏꯒꯤ IITs ꯗꯣꯛꯇꯔꯁ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯈꯣꯏꯒꯤ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝ ꯑꯃ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯐꯪꯗꯕ ꯃꯅꯤꯄꯨꯔꯗ ꯐꯪꯈꯤꯗ꯭ꯔꯤꯕ ꯑꯅꯧꯕ ꯇꯤꯆꯤꯡ ꯃꯦꯊꯣꯗꯣꯂꯣꯖꯤ ꯑꯅꯧꯕ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯛꯁꯤꯂꯥꯁꯤ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯦꯗꯤꯀꯦꯜ ꯑꯦꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯁꯦꯂꯦꯛꯁꯟ ꯍꯦꯟꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯇꯛꯁꯤꯂꯥꯁꯤ ꯏꯝꯐꯥꯜꯗ ꯍꯥꯡꯖꯕꯅꯤ ꯆꯟꯗ꯭ꯔꯣ ꯃꯥꯏꯕꯝꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯈꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯂꯤꯂꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ ꯁꯤꯔꯣꯏ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯊꯣꯛꯄ ꯂꯤꯂꯥ ꯑꯁꯤꯒꯤ ꯑꯏꯕꯅ LC ꯔꯣꯛꯀꯤ ꯃꯩꯇꯩꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ ꯑꯁꯤꯒ ꯊꯥꯅ 13ꯔꯛ ꯁꯨꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯤꯡꯊꯝ ꯀꯨꯝꯍꯩꯒꯤ ꯉꯁꯤ 14ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈꯤꯕꯅꯤ ꯂꯤꯂꯥ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯂꯩꯔꯥꯡ ꯂꯩꯆꯜ ꯑꯣꯏꯅ ꯁꯥꯠꯂꯤꯕ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤ ꯂꯩꯀꯣꯜꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯉꯝ ꯇꯥꯟꯅꯔꯛꯄꯅ ꯏꯔꯝꯗꯝ ꯑꯁꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯟꯅꯗꯨꯅ ꯁꯤꯡꯀꯨꯞ ꯁꯥꯔꯛꯂꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ ꯂꯤꯂꯥ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯅꯧꯕ ꯑꯣꯏꯔꯕꯁꯨ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯤꯡꯊꯝ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯍꯌꯦꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯂꯝꯖꯤꯡꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯈꯨꯗꯣꯜ ꯇꯝꯂꯒꯅꯤ ngasisu sumang liladagi pothakraba amasung inkhalakleba lilaroi-singa punna cultural evening ama pangthokpaga loinana ngasi miyamda utkiba lila asigi matangda khanani-nabagi thoramsu pangthokhi Manga Suba Singzu Festival 2020 gi saruka moina ngarang ahan boina Miss Singzu 2020 gi contest Wangjing Kodompopi ground da pangthokre contest asida punna contestant taratarukna sarukya duna pangthokhe contest aduda Lemai Daily Daishina Miss Singzu title funky amade Nil Hoiching Chongloina first runners up amade Valentina Wahingbamna second runners up takhi How's kamuk sana bagi pau (2019 December ani taret fawba Malaysia gi coaching Sarawak ta pangthokiba 21st Asia Master Athletic Championship ta javelin masana da gold medal amade shot put ta silver medal lawrakiba Wangu Teramayai Lekaidegi Sanasam Kunjakeswar Maitaibu Taramna Upagi Thoramama BJP Sugunu Mandal na Sinduna Wangu Teramayai Lekai Mandopta Ngarang Pangthokre Thoramaduga Mari Lenana BJP Sugunu Mandalgi President A Ibotombina Haurakliba Naharol Singna Nisagi Ipakta Taudun Labagi Mahutta Asigumba Sana Konabagi Lamjel the Yauraktuna Mana Matum Kaya Laurak Pahibasi Yam Tagatningaine Tung the Suhena Mai Papa Purapa or Sano Haiki All Jiribam Sports Association AJSA na sinduna Jiribam Higher Secondary Playground da January gitang ahumdagi sanaba hokiba hanba Moirangthem Jodis Chandra Memorial Invitation Football Tournament lisingani taramapan kun ngasi humni chanba numita RYC Ramgai Jangna LHYC Lalpanibu goal mapan sinoda maitiba pikre Hayeng Sunrise Club Kadamtala amasung UJB Markulian Sanaragane ngasigi match adugi hanba hafta RYC Ramgai Jangi Sanaroi Kapaijan jersey number 18 na ani suba minute ta goal ma chanduna RYC gi account hangdoke ngasi sanakiba match aduda LHYC gi Sanaroi John Haukip jersey number 15 bo 18 suba minute ta unsupporting behavior gi damak referee na yellow card book tauki Aroibada maruiba pau mukanna Lamdam asigi miyamna yelhomi sing kanjaba ngamlaroi haibagi mi painingai adu hojikti oidre haina Chief Minister N Biren haikre
Constitution 126 Suba Amendment Bill 2019 ngasi Manipur Legislative Assembly gi mifamna amata oina ayaba pikre. Jeliarong Union ge President ne haizaba amuka mai matam chupagi oina Manipur Kawoi Union na boycott tawre haina lauthokre. FCI godown gi simi khara maram chadana thabak tagi lauthokhiba amade khongjang loi kuntra mathoina jail da thajin khiba bo yaning da bafongdoktuna imung manung gi miyoi singna khongjang jangsinkhre. Ngasigi wenadi matanga sida Manipuri Paulo Shinjare Paumiyeng tabi ba myam punumapu ASHAPRIYA namukana kuramjare.